Leifamsu hongba yai, sanfamsu hongba yai, laibakti hongba yadi. Ngarang chatluridu sak malida. Mani sakni. Nabakishore khoigi ahal leikidabagini haiduna. Kari lai haye. Adugi laifamduda lukatpani haiduna tawe. Aduda yauribanida. Kainoni nang hairisibo. Makhoi ahaldudi mayumda leikidabani. Laifamduda leikidabassu natana. Mana katluridudi laifamdugi laiduda taredana. Makhoi ahal lai oikrabadda katpa mandrebo. Nang somukdang khalune. Khangdrebo adu yauradi. Lamchat phajage haiduna lai ma bu ningbani. Wakhal chungge haiduna lai ma bu sonbani. Nangi lamchat na bu phajaraba. Nangi wakhal na bu chumlaba. Lai ningdrabasu yare. Lai soludrabasu yare. Nangna anauba sahi lakpada harau makhen langliba dubu. Ngasi phawbadi sihaudre haibagi wakhalda. Nungaiba phongdo iba haidura. Aidi anauba sahi lakpasidi. Sahi ama hapsilaktuna hingadaba punsi tensilabani ko haibagi wakhalsida. Nungaibagi mahota pongningdum nungsibo. Amotpa mafamda phattaba mahik lei. Amamba mafamda phattaba mi lei. Thabak suribasi afaba mahi phangnabagini. Lai harauribasi afaba mahi phangnabagini. Thabak kuina surabadi kanaba yamna phangi. Lai kuina haraunaribasibu mahi yamna phangnaramgadra. Phangadi sahi joba harauba yaroidra. Nisada lai suraba midudi hingna siraba mini. Iraibakpudi nungsi hairaga irol iyek inatpa nungsidrabadi iraibak nungsiba yaudribani. Lai ningu pumnamaktagi henge ningu. Mapu oige ningu nanai oige ninganu. Khudong thigadaba mafam matambu kanana khangba ngangani. Barja tarakadaba mafam matambu kanana haiba ngangani. Jail ne wayel sangne ani sida changloi khallabadi lamchat sajat chumba tai. Yariba makai larik waiba pirunu. Yariba makai mingondagi sen purunu. Yariba makai ahingda koiba yaurunu. Yariba makai numidangda chak chanaba yaurunu. Yariba makai thang thadana layengu. Khongam khulam pham khangdaba mina chaba thappa loiraga chalukta khut hamsilli. Sorat namita tawribadi yengbiune. Imungdana sanamahi laining thauda athin pot katuna khurumba. Sumangdana tonganba lai amagi mingkhairol saktuna khurumba. Masini aikhoigi angakpa. Nangna phaba tawre nangbu phana adum ngangnani. Nangna phattaba tawre nangbu adum phattana ngangnani. Sidabu karimu hainingai leiribagi. Isai tawge hairabadi khonjan phaba tai. Oza oige khallabadi lamsat phasaba tai. Nangna nupi haidokpa chappada ahei pas harunu natragadi wa yamna sangdarakani. Haibiyune amukta adongi salo hongbada pu ahumgi ming matha panduna leima piba anigi yaifa thaujan ni bidrane. Sidabu pokpiba ipa ipubu laini haibada langadrane. Aigi inar kautok sinaraga migi mana chatpasidi leijariba aigi khunguptubu losinduna thamlaga migi khungho wairaga tongduna chapaga amani. Nangna miyamgi thabak tawge ninglabadi waba thidaba tai. Kathokpasu pamudaba tai. Mai leiba mafamda thau nakna thamlabadi maihau lampok thokani. Nupa leiba nupigi manakta toina phamlabadi sopa namba thokani. Haujiki matamsidi sumna naduna sibagi misingdagi nisa saduna sibagi misingna hele. Hek yahorakpagi ayuk ngantaduda khatnaraba imungdo numittumagi adum nungairaroidobani. Miyam tinabada ahe asing saduna ngangbasi mina kaya nungside. Marayenaba matamda lingjen kana phudoktuna khadaba ngamliba mido apangba mini launai. Phana yamna laiduna su migi awa anada mateng pangdaba midudi minungsi sendaba mini. Achumbagi damakta kanabu kiba laitana mairong yariba midubu lingjen phaba kawi. Mita luba mi mina kaya nungside. Mabuk luba mi mina kaya tinaningde. Thau pandaba midi yumlon keronaba mina kaya kanna paksinaningde. Kairoi lekai mina su kaya kanna loinaningde. Tapna suba nong pak hek hangande. Mabuk tapami pak hek saugande. Miyoiba ikhoise angang oininge matamdana khara toina kopkalli. Ahal oiraklaba matamdana khara toina saugalli. Karinone hairisibo iraibaksida poklaga iraibaksida hinglaga irol iyek inatpu yokhatana migi marol mayek manatpu yokhatkadra. Oiroidaba thabakta
matam sum manghanbasidi apumba yerum konbani akangba pambi thabani lainagi mapana phattaba lamchatni lainagi mamana phattaba chinjakni phagi tawba matamda miyong yenglaga taw maithong yenglaga taw matang chana taw natragadi phagi tawrubada chopa nangbasu yawbani isa isusingi ming imaron da thonduna imaron bu yokhasi imaron bu saktaksi Samugi panggal nongsana di khangi tumina di khangdi asingbagi lausing asingbana di khangi apangbana di khangdi ahal loisilaknaba matamdadi phamlambadagi natraga tumlambadagi haugalakpa matamda khanghau haugatpa phatte karigumba tubu khotpa thokrabadi phataba maong oigali nangna mingonda pangkiba mateng numittuda kautho nangonda mina pangakpadi punsi chupagi kauganu mina nungsihange hairabadi samna ngangu likhatna ngangana laison tinson tawgadoriba senglaba iralfu aduda kwamana hapiribadubu thawai panba khudimak isingdagi pokpani phongdokpiribara adugi wakhalondu oiragadi phaumaru amaga hangamana amaga hapibana pamjaibu aidi kwa sadrabadi miside chak sadrabadi misi phaudi miyoibagi thawaini nangna suba horuraba thabaktudi loisindana khak thamganu natragadi akonba lakpaduna nangna suramba thabaktuda soiga soidega haiduna ahai pasaduna nangi nathakta nganglarani ahal oirabasingna khong hamba matamda yamna kanna sangoidawani sangabadi bp wangkhatuna akaiba thokningai oi sa thakpa matamda sini hena thumhanba haksang manghanabagi masakni pau tamba matamda mathoi hena hapsinba mi khana hanabagi masakni nangna tawgadaba thabaktuga madugi phanglakadaba mahiduga nangna khallibu wakhalduga ahumba sisana halu haibadi sareng phage hairabadi sarengi lang thau phabunga phage hairabadi phabunga gi lang thau isagi iron iyak pu yokhataba lining laison bu thadokpa channaron inar pu kakthokpasi irei pak amasung khunai bu muthasi haibaga amhani aikhoina nupi oibi khudimapu imani haina launai adubu kanagumba mi kharanadi nupina sak sonba thoramda sel thaba changba khoramba pamde hai adu oirabadi aikhoina imada khoramdaba tabra natragana isai sakliba nupidu naha angang oimali hairagana isa nupagumba angang oibasingna sak sonba thoramdana kari wakhan khanduna sel thaba khoramba changbiriba matamsigi potloibada yu thakpagi maong ama chanabi amagum tawraklibasi yengbada onthokna phajadebo makhoigi sibaga khangde aikhoigi di thaude yade makhoigi nungaidabaga khangde aikhoigi nungaiaude yade haibagi maongda donare aibagi tengtha kholni tabi gadawbadi mande adubu nongbadi masi soidana toknarakhini khanjai maramdi khantharuba matamda masi yamna phajade amasung sumde ahal oida oisalaklabadi ahing tumbagi sang hantarai maram sidagi haksang ganbagi sang hantarai ahal oido oisilaklabadi ningthambagi sang hengalai maram aduna ayamba matamda mai tikningi nangna migi mapor wairurabadi sijanaba hek loibaga thuna hekta pithokho masina matung nangna wairubada harau harau pirakani mi kharadi masagi lairik tamnabagi mingjan sendi leite hai aduga lai harauba yahannabagi phijol leinaba seldi kadaidagi laurubano puthorei masibu chummibara lalibara khangde nangna lairik paganba natraga lairik phaba namanabagi mayumda toina toina satuna mabu hauba sangun makhoigi mama mapana nangbu kaisu lahaningamu gari mansalakpaga ahal loisilakpaga ani asi amhani amada suya sala aroi amada suya sala aroi misu sila oi nasu tasila oi ahal loisilaknabasingna amang sangsang basi kuina kuina sangali masi imungdugi masa masusingduna khangbo watpadagi sawe poloi bagi saru utpu gangana jingbada thadanabagi loksanbadubu asti sanjoi lokhatpa kawi aduna taduna sumangda isai saktuna loisingadaba oirabadi asti sanjoini haibada langadra haina khanjai aduga leisu katuna leihun oina thoram pangthokpana amani leikhidabagi maphamda leisu kachabani manem oibi kharadi wakhan khanthaba watpadagi imung puribi mamoksingi honariba singbu kaukthokuna machanupina nong phado kaino mateng porakpada
ꯐꯩ ꯍꯥꯏꯅꯤꯡꯕꯒꯤ ꯃꯇꯥꯒꯨꯝ ꯇꯣꯏꯅ ꯉꯥꯡꯗꯨꯅ ꯂꯩ꯫ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ, ꯂꯥꯏ ꯍꯔꯥꯎꯕꯁꯨ ꯀꯟꯅ ꯌꯥꯎꯏ, ꯑꯄꯣꯛꯄꯁꯨ ꯂꯦꯞꯇꯅ ꯈꯨꯔꯨꯝꯃꯤ, ꯁꯥꯒꯩꯒꯤ ꯂꯥꯏꯁꯨ ꯈꯨꯔꯨꯝꯃꯤ, ꯂꯥꯏꯅꯤꯡꯊꯧꯁꯨ ꯈꯨꯔꯨꯝꯃꯤ, ꯑꯗꯨꯒ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯅ ꯏꯇꯣꯞ ꯇꯣꯞꯄ ꯑꯃ꯫ ꯄꯣꯠ ꯈꯨꯗꯤꯡꯃꯛꯀꯤ ꯃꯃꯜꯗꯤ ꯂꯦꯞꯄ ꯉꯝꯃꯤ ꯂꯧꯅꯔꯤ, ꯇꯧꯏꯒꯨꯝꯕꯁꯨꯡ ꯃꯇꯝ ꯃꯥꯒꯤ ꯃꯃꯜꯗꯤ ꯂꯦꯞꯄ ꯉꯝꯗꯦ ꯍꯥꯏꯅꯔꯤ꯫ ꯑꯗꯨꯅꯗꯤ ꯂꯥꯏ ꯍꯔꯥꯎꯕꯗ ꯃꯇꯝ ꯁꯥꯡꯅ ꯍꯔꯥꯎꯔꯤꯕ, ꯌꯥꯎꯁꯪꯒꯤ ꯊꯕꯛ ꯁꯨꯗꯕ ꯁꯨꯇꯤ ꯁꯥꯡꯍꯜꯂꯤꯕ, ꯊꯥꯕꯜ ꯁꯥꯡꯅ ꯆꯣꯡꯅꯔꯤꯕ, ꯃꯇꯝ ꯌꯥꯝꯅ ꯃꯥꯡꯍꯜꯂꯤꯕꯁꯤꯗꯪ ꯀꯟꯕ ꯉꯝꯂꯒꯗꯤ ꯌꯥꯝꯅ ꯐꯒꯅꯤꯀꯣ꯫ ꯆꯥꯝꯃ ꯆꯞꯄꯤꯒ ꯌꯥꯎꯕꯤꯕ꯭ꯔꯥ? ꯀꯔꯤꯒꯤꯅꯣ ꯌꯥꯎꯔꯤꯅꯦ, ꯄꯩꯁꯥ ꯊꯥꯕ ꯆꯪꯉꯨꯒꯦ ꯇꯧꯕ, ꯑꯗꯨꯗ ꯃꯈꯥꯗ ꯊꯥꯒꯦ ꯇꯧꯕꯅꯤꯗ꯫ ꯅꯪꯅ ꯍꯥꯏꯔꯤꯁꯤ ꯁꯣꯒꯤ ꯋꯥꯅꯤꯅꯦ, ꯃꯈꯣꯏꯒꯤ ꯐꯨꯇꯥꯅꯤꯁꯦ ꯅꯪꯁꯨ ꯌꯥꯎꯒꯦ ꯁꯤꯅꯤꯅꯦ꯫ ꯑꯩꯗꯤ ꯇꯥꯏꯕꯪꯄꯥꯟ ꯆꯤꯟꯖꯥꯛ ꯆꯥꯔꯔꯣꯏ, ꯑꯩꯒꯤ ꯆꯦꯡ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯈꯖꯤꯛꯇꯪ ꯏꯟꯕ ꯐꯥꯎꯕ ꯂꯦꯛꯁꯤꯜꯂꯨ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯗꯗꯨꯅ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯏꯃꯥ ꯏꯄꯥꯗꯨꯒꯤꯅꯤ ꯍꯥꯏꯗꯨꯅ ꯁꯣꯔꯥꯠ ꯇꯧꯔꯤꯕ ꯑꯆꯥ ꯑꯊꯛꯁꯤꯡꯁꯤꯕꯨ ꯑꯩꯈꯣꯏ ꯏꯃꯥ ꯏꯄꯥꯗꯨꯅꯕꯨ ꯆꯥꯔꯝꯒꯗ꯭ꯔꯅꯦ? ꯑꯗꯨꯏ ꯋꯥꯗꯨꯗꯤ ꯑꯩꯈꯣꯏꯅ ꯈꯪꯄꯣꯟꯇꯦ, ꯑꯩꯒꯥ ꯒꯣꯄꯥꯜꯗ ꯍꯪꯉꯨ꯫ ꯅꯪꯅ ꯅꯍꯥꯟ ꯀꯩꯅꯣꯈꯣꯏꯒꯤ ꯁꯣꯔꯥꯠ ꯂꯥꯛꯄꯗ ꯈꯣꯡ ꯍꯥꯝꯐꯝꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯛ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯔꯤꯕ ꯍꯥꯏꯅꯔꯤꯕ ꯃꯐꯝꯗꯨꯗ ꯅꯪꯅ ꯈꯨꯔꯨꯝꯕꯒ ꯆꯪꯈꯤꯕꯗꯨꯕు ꯀꯔꯤꯒꯤꯅꯣ? ꯀꯅꯥꯅ ꯈꯪꯅꯤ, ꯃꯌꯥꯝꯁꯨ ꯁꯨꯝ ꯈꯨꯔꯨꯝꯕꯒ ꯆꯪꯅꯕꯗꯨꯗ ꯑꯩꯁꯨ ꯈꯨꯔꯨꯝꯕꯒꯤ ꯋꯥꯅꯤꯗ꯫ ꯑꯗꯣ ꯍꯩꯔꯨꯛꯀ ꯀ꯭ꯋꯥꯒ ꯊꯝꯕꯤꯗꯨꯅ ꯀꯔꯤꯒꯤ? ꯖꯒꯣꯏ ꯔꯥꯁ ꯉꯥꯛꯄꯒꯤ ꯂꯥꯏ ꯑꯃ ꯑꯗꯨꯗꯩꯗꯨꯗ ꯐꯝꯃꯤ ꯍꯥꯏꯌꯦ꯫ ꯍꯩꯃꯥ, ꯁꯣꯔꯥꯠꯄꯨ ꯖꯒꯣꯏ ꯔꯥꯁ ꯑꯣꯜꯂꯕ? ꯇꯝꯕꯤꯕ ꯐꯕ ꯑꯣꯖꯥꯗꯤ ꯃꯌꯨꯝꯗ ꯃꯍꯩꯔꯣꯏ ꯑꯣꯏ, ꯃꯍꯩ ꯁꯪꯗꯅ ꯑꯣꯖꯥ ꯑꯣꯏ꯫ ꯆꯥꯛ ꯆꯥꯔꯤꯉꯩ ꯋꯥ ꯉꯥꯡꯒꯅꯨ, ꯅꯍꯩ ꯇꯝꯂꯤꯉꯩ ꯂꯝꯐꯩ ꯆꯠꯀꯅꯨ꯫ ꯅꯈꯣꯏ ꯅꯆꯥꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯅꯦ ꯐꯨꯔꯤꯠꯀ ꯑꯃꯗ ꯌꯥꯎꯗꯅ ꯁꯪꯒꯣꯏ ꯃꯔꯨꯝꯗ ꯐꯝꯃꯤꯁꯤꯕꯣ? ꯃꯥꯅꯤ, ꯍꯧꯈꯤꯕ ꯅꯤꯡꯊꯧꯀꯥꯕꯗ ꯂꯨꯀꯨꯟ ꯊꯥꯡꯕꯒꯤ ꯖꯩꯒ ꯇꯧꯈꯤꯕꯗꯨ ꯃꯥꯒꯤꯅꯤ꯫ ꯂꯨꯀꯨꯟꯒ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯅꯤꯁꯦ꯫ ꯂꯧꯊꯣꯛꯀꯅꯨ ꯍꯥꯏꯕꯗꯨ ꯐꯅ ꯀꯟꯅ ꯍꯥꯏꯕꯅꯤ꯫ ꯍꯦꯔꯥ, ꯑꯗꯨꯏ ꯋꯥꯕꯨ ꯇꯣꯛꯑꯣꯗ, ꯂꯨꯀꯨꯟ ꯊꯥꯡꯕꯒꯤ ꯖꯩꯒ ꯇꯧꯔꯦ, ꯄꯣꯌꯦꯡ ꯁꯦꯟ ꯈꯣꯝꯍꯧꯔꯦ, ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯉꯥꯏꯈꯣꯅꯦ, ꯍꯥꯏꯔꯤꯕ ꯅꯪꯕꯨ ꯂꯨꯀꯨꯟ ꯌꯥꯎꯔꯤꯕꯔꯅꯦ? ꯑꯃꯨꯛꯇ ꯌꯦꯡꯒꯦꯕ꯫ ꯃꯊꯧ ꯄꯥꯟꯗꯕ ꯃꯤꯗꯗꯤ ꯅꯣꯡꯃꯒꯤ ꯃꯇꯝꯁꯤ ꯌꯥꯝꯅ ꯁꯥꯡꯏ, ꯃꯊꯧ ꯆꯤꯟꯕ ꯃꯤꯗꯗꯤ ꯅꯣꯡꯃꯒꯤ ꯃꯇꯝꯁꯤ ꯌꯥꯝꯅ ꯇꯦꯜꯂꯤ꯫ ꯃꯧ ꯌꯥꯝꯕ ꯏꯃꯨꯡꯒꯤ ꯃꯧ ꯃꯁꯦꯜ ꯃꯅꯨꯡꯗ ꯊꯔꯨꯝ ꯌꯥꯝꯅ ꯊꯝꯒꯜꯂꯤ, ꯃꯈꯣꯏ ꯃꯁꯦꯜ ꯂꯧꯇꯥꯅꯩ꯫ ꯂꯩꯔꯤꯕ ꯃꯧꯁꯤꯡ ꯈꯨꯗꯤꯡꯃꯛ ꯑꯐꯕ ꯂꯣꯏꯅ ꯁꯥꯅꯤꯡꯏ, ꯑꯗꯨꯕꯨ ꯑꯍꯜ ꯑꯣꯏꯔꯕ ꯃꯅꯦꯝ ꯃꯀꯨꯗꯤ ꯀꯔꯝꯕ ꯃꯧꯅ ꯐꯔꯤꯕꯅꯣ, ꯀꯔꯝꯕ ꯃꯧꯅ ꯐꯠꯇ꯭ꯔꯤꯕꯅꯣ, ꯀꯔꯝꯕꯅ ꯃꯕꯨꯛ ꯂꯨꯔꯤꯕꯅꯣ, ꯀꯔꯝꯕꯅ ꯂꯨꯗ꯭ꯔꯤꯕꯅೋ ꯍꯥꯏꯗꯣꯛꯇ꯭ꯔꯕꯁꯨ ꯂꯣꯏꯅ ꯈꯪꯏ, ꯉꯥꯡꯊꯣꯛꯇꯕꯒꯤ ꯋꯥꯗꯅꯤ꯫ ꯏꯃꯨꯡ ꯀꯥꯏꯍꯟꯕ ꯄꯥꯝꯗꯕ, ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯍꯟꯅꯤꯡꯗꯕ, ꯂꯩꯀꯥꯏ ꯋꯥꯔꯤ ꯑꯣꯏꯍꯟꯅꯤꯡꯗꯕꯒꯤ ꯈꯪꯅ ꯈꯪꯅ ꯈꯥꯡꯉꯤꯕꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯗꯨꯅ ꯃꯥꯅ ꯍꯤꯡꯂꯤꯉꯩ ꯄꯨꯟꯁꯤꯗ ꯑꯁꯣꯏꯕ ꯑꯃꯗꯤ ꯑꯔꯥꯟꯕ ꯑꯃꯠꯇ ꯇꯧꯈꯤꯗ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯃꯍꯥꯛꯇꯣ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯤꯅꯤ꯫ ꯃꯤꯅ ꯁꯨꯕ ꯎꯔꯒ ꯀꯜꯂꯛꯎ, ꯃꯤꯅ ꯆꯥꯕ ꯎꯔꯒ ꯀꯜꯂꯛꯀꯅꯨ, ꯃꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯉꯥꯡꯍꯜꯂꯨ, ꯃꯤꯅ ꯅꯪꯕꯨ ꯊꯤꯅ ꯉꯥꯡꯅꯍꯟꯒꯅꯨ꯫ ꯀꯅꯥꯒꯨꯝꯕ ꯇꯣꯜꯂ ꯇꯥꯔꯕ ꯃꯤꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯇꯟꯖꯥ ꯐꯪꯂꯕꯗꯤ ꯂꯥꯏꯅ ꯄꯤꯔꯛꯄ ꯊꯧꯖꯥꯜꯅꯤ ꯈꯜꯂꯨ, ꯃꯗꯨꯕꯨ ꯅꯪꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯅꯥꯟꯊꯣꯛꯍꯟꯒꯅꯨ꯫ ꯅꯪꯅ ꯃꯤꯉꯣꯟꯗꯒꯤ ꯊꯧꯖꯥꯜ ꯅꯤꯒꯦꯗ ꯈꯟꯒꯅꯨ, ꯃꯤꯉꯣꯟꯗꯁꯨ ꯊꯧꯖꯥꯜ ꯄꯤꯅꯕ ꯈꯜꯂꯨ꯫ ꯃꯅꯦꯝ ꯑꯣꯏꯕꯤꯁꯤꯡꯅ ꯃꯃꯧꯁꯤꯡꯒꯤ ꯃꯔꯛꯇ ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯕ, ꯍꯦꯟꯅ ꯌꯥꯅꯖꯕ ꯃꯃꯧꯒꯤ ꯌꯀꯥ ꯌꯦꯡꯗꯨꯅ ꯆꯠꯄꯗꯒꯤ ꯃꯧꯁꯤꯡꯒꯤ ꯃꯔꯛꯇ ꯋꯥꯔꯧꯅꯕ ꯍꯦꯟꯒꯠꯅꯔꯛꯏ, ꯃꯥꯒꯤ ꯃꯤꯆꯪ ꯈꯣꯝꯅꯔꯛꯏ, ꯏꯃꯨꯡ ꯀꯥꯏꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯔꯛꯏ꯫ ꯅꯪꯅ ꯃꯤꯉꯣꯟꯗꯒꯤ ꯃꯇꯦꯡ ꯂꯧꯒꯦꯗ ꯈꯟꯒꯅꯨ, ꯃꯤꯉꯣꯟꯗꯁꯨ ꯃꯇꯦꯡ ꯄꯤꯅꯕ ꯈꯜꯂꯨ꯫ ꯊꯕꯛ ꯁꯨꯔꯒ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ, ꯋꯥꯔꯦꯝ ꯇꯧꯔꯒ ꯋꯥꯅ ꯍꯤꯡꯕ꯫ ꯃꯤ ꯊꯥꯅꯒꯟꯗꯕ ꯃꯤ, ꯃꯤꯅ ꯁꯛ ꯅꯨꯡꯁꯤꯗꯦ, ꯃꯤ ꯎꯁꯤꯠꯀꯟꯗꯕ ꯃꯤ, ꯃꯤꯅ ꯀꯌꯥ ꯇꯤꯟꯅꯅꯤꯡꯗꯦ꯫ ꯉꯥꯡꯗ꯭ꯔꯕꯁꯨ ꯌꯥꯔꯕ ꯋꯥꯗꯨꯕꯨ ꯀꯣꯠꯊ ꯉꯥꯡꯕ ꯍꯩꯅꯒꯟꯕ ꯃꯤꯗꯤ ꯃꯥꯅ ꯍꯤꯡꯂꯤꯉꯩ ꯄꯨꯟꯁꯤꯗ ꯃꯁꯛ ꯊꯣꯛꯄ ꯑꯃꯠꯇ ꯇꯧꯔꯔꯣꯏꯗꯕ ꯃꯤꯅꯤ ꯈꯪꯉꯨ꯫ ꯇꯤꯟꯅꯔꯒ ꯃꯥꯅ ꯍꯥꯏꯕꯗꯃꯛ ꯌꯥꯎ ꯍꯥꯏꯕ, ꯃꯥꯅ ꯍꯥꯏꯕꯗꯃꯛ ꯇꯥꯎ ꯍꯥꯏꯕ, ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯔꯨꯞ ꯂꯩꯔꯛꯂꯣꯏ꯫ ꯃꯤꯅ ꯄꯥꯅꯤꯡꯗꯕ ꯂꯥꯏꯔꯤꯛ ꯏꯕ, ꯃꯤꯅ ꯇꯥꯅꯤꯡꯗꯕ ꯏꯁꯩ ꯁꯛꯄꯗꯤ ꯃꯁꯥꯅ ꯗꯣꯜ ꯑꯃ ꯂꯩꯖꯔꯒ ꯃꯊꯟꯇ ꯌꯩꯗꯨꯅ ꯁꯥꯟꯅꯖꯕꯒ ꯑꯝꯍꯥꯅꯤ꯫ ꯃꯇꯝꯒꯤ ꯃꯃꯜ ꯈꯪꯕ ꯃꯤꯗꯤ ꯃꯊꯧ ꯌꯥꯝꯅ ꯆꯤꯜꯂꯤ, ꯃꯇꯝꯒꯤ ꯃꯃꯜ ꯈꯪꯗꯕ ꯃꯤꯗꯤ ꯃꯊꯧ ꯌꯥꯝꯅ ꯀꯣꯝꯃꯤ꯫ ꯃꯤꯗꯨꯕꯨ ꯅꯪꯅ ꯀꯔꯤꯝꯇ ꯈꯪꯂꯝꯃꯣꯏ ꯈꯟꯗꯨꯅ ꯄꯉꯥꯡꯗ ꯉꯥꯡꯁꯤꯜꯂꯨꯅꯨ, ꯈꯪꯗꯕ ꯁꯥꯗꯨꯅ ꯇꯥꯁꯤꯟꯅꯔꯒ ꯃꯄꯨꯛꯅꯤꯡꯗ ꯅꯪꯕꯨ ꯅꯣꯛꯂꯝꯒꯅꯤ꯫ ꯃꯔꯝ ꯆꯠꯆꯨꯝꯗꯕ ꯃꯤ, ꯃꯤꯅ ꯀꯌꯥ ꯂꯣꯏꯅꯅꯤꯡꯗꯦ, ꯃꯔꯥꯏ ꯆꯥꯏꯊꯔꯕ ꯃꯤ, ꯃꯤꯅ ꯀꯌꯥ ꯇꯤꯟꯅꯅꯤꯡꯗꯦ꯫
ꯂꯥꯏꯔꯤꯛ ꯍꯩꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯁꯥꯒꯤ ꯃꯅꯥꯠ ꯆꯠꯇꯕ ꯃꯤꯑꯣꯏ ꯀꯌꯥ ꯌꯥꯎꯔꯤ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀꯠꯊꯣꯛꯄꯒꯤ ꯄꯨꯛꯆꯦꯜ ꯆꯦꯟꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯌꯥꯎꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯄꯨꯟꯅ ꯆꯥꯕ ꯏꯃꯨꯡ ꯃꯁꯤꯡ ꯀꯌꯥ ꯌꯥꯝꯗꯦ ꯃꯅꯦꯝꯒ ꯌꯥꯅꯕ ꯃꯧ ꯃꯁꯤꯡ ꯀꯌꯥ ꯌꯥꯝꯗꯦ ꯑꯅꯥꯕꯅ ꯊꯋꯥꯏ ꯊꯥꯔꯝꯗꯥꯏ ꯑꯋꯥꯕ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯕꯗ ꯑꯌꯣ ꯅꯥꯍꯦ ꯆꯟꯗꯨꯅ ꯏꯃꯥ ꯏꯃꯥ ꯀꯧꯔꯒ ꯋꯥꯅ ꯈꯥꯡꯂꯕ ꯃꯇꯝ ꯏꯃꯨꯡꯗꯨꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯋꯥ ꯋꯥ ꯂꯥꯎꯅ ꯀꯞꯅꯔꯛꯂꯕꯗ ꯅꯪꯍꯧꯔꯔꯣꯏ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯌꯨꯝ ꯃꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯍꯦꯛꯇ ꯊꯥꯡꯇꯣꯛꯄꯤꯕꯁꯤꯕꯨ ꯆꯨꯝꯃꯤ ꯍꯥꯏꯅ ꯂꯧꯕꯤꯕ꯭ꯔꯅꯤ ꯌꯨꯝꯗꯨꯒꯤ ꯃꯈꯥꯗ ꯂꯩꯖꯔꯒ ꯁꯤꯔꯕꯁꯨ ꯁꯤꯖꯒꯦ ꯍꯤꯡꯉꯕꯁꯨ ꯍꯤꯡꯖꯒꯦ ꯍꯥꯏꯗꯨꯅ ꯁꯥꯟꯅꯔꯤꯕ ꯌꯨꯝ ꯅꯠꯇ꯭ꯔꯅꯦ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯍꯥꯏꯔꯒꯁꯨ ꯑꯅꯥꯕ ꯃꯁꯤꯡ ꯈꯪꯗꯅ ꯁꯤꯔꯤꯕ ꯂꯥꯏꯌꯦꯡꯁꯪ ꯑꯁꯤꯗꯤ ꯃꯥꯡꯉꯤ ꯍꯥꯏꯅ ꯇꯥꯗꯦꯅꯦ ꯅꯣꯂꯨꯛꯄ ꯂꯝꯆꯠꯅ ꯃꯤꯕꯨ ꯈꯨꯗꯨꯝ ꯆꯟꯁꯤꯟꯕ ꯉꯝꯃꯤ ꯃꯤꯗꯤ ꯄꯣꯛꯄ ꯁꯤꯕ ꯅꯥꯏ ꯂꯥꯏꯗꯤ ꯄꯣꯛꯄ ꯁꯤꯕ ꯅꯥꯏꯗꯦ ꯂꯥꯏꯄꯣꯛꯅꯤ ꯍꯥꯏꯅ ꯁꯤꯡꯊꯥꯅꯔꯤꯕ ꯂꯥꯏꯅꯤ ꯍꯥꯏꯅ ꯅꯤꯡꯅꯔꯤꯕꯁꯤꯡ ꯀꯣꯔꯧ ꯏꯄꯥꯒꯤ ꯃꯈꯥꯗ ꯃꯥꯂꯦꯝ ꯏꯃꯥꯒꯤ ꯇꯝꯄꯥꯛꯇ ꯃꯄꯣꯛ ꯇꯝꯈꯤꯕ ꯉꯥꯛꯇꯅꯤ ꯄꯨꯟꯁꯤ ꯂꯣꯝꯈꯤꯕ ꯉꯥꯛꯇꯅꯤ ꯂꯥꯏ 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 ꯂꯥꯏꯒ ꯁꯝꯅꯩ ꯍꯥꯏꯗꯨꯅ ꯂꯥꯏꯁ꯭ꯔꯝ ꯀꯧꯏ ꯂꯥꯏꯁ꯭ꯔꯝ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯉꯥꯡꯅꯔꯛꯂꯤ ꯂꯥꯏꯁ꯭ꯔꯝ ꯍꯥꯟꯅ ꯍꯥꯠꯂꯨ ꯂꯤꯟꯗꯨ ꯀꯣꯟꯅ ꯍꯥꯠꯂꯨ ꯂꯥꯏꯁ꯭ꯔꯝ ꯅꯕꯀꯦꯁꯣꯔꯅ ꯈꯪꯄꯣꯠꯇ꯭ꯔꯦ ꯂꯥꯏꯅꯗꯤ ꯈꯪꯉꯝꯒꯅꯤ ꯆꯥꯔꯒ ꯃꯍꯥꯎ ꯈꯪꯕꯅꯤ ꯇꯤꯟꯅꯔꯒ ꯃꯕꯨꯛ ꯈꯪꯕꯅꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯃꯆꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯍꯥꯏꯕꯗꯤ ꯆꯥꯏꯜ ꯁꯥꯏꯀꯣꯂꯣꯖꯤ ꯃꯃꯨꯠ ꯇꯥꯅ ꯈꯪꯕ ꯇꯥꯏ ꯅꯤꯁꯥꯗ ꯂꯥꯏꯆꯨꯔꯕ ꯃꯤꯅ ꯃꯥꯡꯕ ꯃꯈꯩ ꯃꯥꯡꯍꯟꯕ ꯂꯣꯏꯔꯒ ꯃꯄꯨꯟꯁꯤꯕꯨ ꯈꯥꯡꯇꯞꯇ ꯂꯣꯝꯍꯜꯂꯤ ꯌꯨꯝꯒꯤ ꯅꯨꯄꯤꯅ ꯅꯨꯡꯉꯥꯏꯖꯗꯕꯁꯤ ꯃꯄꯨꯔꯣꯏꯕꯅ ꯑꯣꯛꯇꯕ ꯂꯝꯆꯠ ꯆꯠꯄꯗꯨꯅꯤ ꯅꯪꯅ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯨꯜꯂꯕꯗꯤ ꯃꯄꯨ ꯊꯤꯗꯨꯅ ꯄꯤꯊꯣꯛꯅꯕ ꯍꯣꯠꯅꯧ ꯃꯄꯨ ꯐꯪꯗ꯭ꯔꯕꯗꯤ ꯇꯣꯜꯂ ꯇꯥꯔꯕꯁꯤꯡꯒꯤ ꯃꯔꯜꯅꯤ ꯈꯟꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯄꯤꯈꯣ ꯏꯁꯧ ꯀꯟꯕꯤ ꯅꯨꯄꯤꯅ ꯌꯨ ꯉꯥꯎꯒꯟꯕ ꯅꯨꯄꯥꯅ ꯋꯥꯔꯛ ꯋꯥꯇꯦꯝꯃꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯆꯥ ꯃꯁꯨ ꯋꯥꯔꯛꯄꯗ ꯂꯥꯎ ꯈꯣꯡꯗꯨꯅ ꯐꯨꯒꯜꯂꯤ ꯃꯇꯝꯒꯤ ꯃꯃꯜ ꯈꯪꯗꯕꯁꯤꯡꯅ ꯇꯥꯡꯈ꯭ꯔꯕ ꯃꯇꯝꯕꯨ ꯐꯥꯒꯤꯗꯧꯅ ꯉꯁꯤꯗꯤ ꯖꯨꯋꯥꯔ ꯁꯥꯟꯅꯔꯒ ꯂꯦꯟꯊꯣꯛꯑꯒꯦ ꯃꯇꯝꯁꯦꯒ ꯍꯥꯏꯗꯨꯅ ꯃꯇꯝꯕꯨ ꯑꯔꯦꯝꯕꯗ ꯃꯥꯡꯍꯜꯂꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯥꯡꯕ ꯌꯥꯕ ꯃꯈꯩ ꯃꯥꯡꯍꯜꯂꯒ ꯀꯣꯟꯅ ꯂꯧꯁꯤꯡ ꯂꯥꯛꯄꯁꯤꯗꯤ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯒ ꯀꯣꯟꯅ ꯐꯥꯌꯔ ꯕ꯭ꯔꯤꯒꯦꯗ ꯀꯧꯕꯅꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯗꯕꯁꯤꯗꯤ ꯌꯨꯊꯛ ꯁꯦꯜ ꯄꯤꯌꯨ ꯌꯥꯗꯕꯒꯤ ꯌꯨꯝꯒꯤ ꯅꯨꯄꯤꯕꯨ ꯑꯣꯠ ꯅꯩꯕꯤꯕꯁꯤꯅꯤ ꯃꯤꯊꯣꯏ ꯃꯤꯍꯟꯕ ꯑꯣꯏꯕ ꯃꯤꯡꯆꯠ ꯂꯩꯕ ꯍꯥꯏꯕꯗꯨꯗꯤ ꯅꯪꯒꯤ ꯅꯔꯥꯏꯕꯛꯇ ꯂꯩꯔꯦ ꯍꯣꯠꯅꯕꯗꯤ ꯂꯦꯞꯄ ꯌꯥꯗꯦ ꯀꯗꯥꯏ ꯆꯠꯇꯧꯔꯤꯅꯣ ꯍꯥꯊꯨ ꯍꯥꯊꯨ ꯍꯌꯦꯡ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯁꯣꯔꯥꯠꯅꯦ ꯑꯗꯩꯗ ꯊꯥꯡꯅꯕ ꯂꯨꯀꯨꯟ ꯑꯃꯇꯪ ꯂꯩꯔꯨꯒꯦ ꯍꯥꯏꯅ ꯊꯣꯔꯛꯄ ꯃꯗꯨꯗ ꯇꯥꯏ ꯁꯣꯔꯥꯠ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯑꯗꯨꯝ ꯂꯧꯊꯣꯛꯈ꯭ꯔꯗꯧꯗꯨꯕ ꯇꯧꯁꯟꯅꯕ ꯌꯥꯎꯔꯤꯅꯦ ꯅꯪꯁꯨ ꯍꯦꯔꯥ ꯃꯤꯅ ꯌꯦꯡꯕꯗ ꯐꯖꯗꯦ ꯇꯧꯕꯅꯤꯗ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯄꯪꯕꯒ ꯑꯁꯤꯡꯕꯒ ꯃꯔꯩ ꯌꯦꯠꯅꯕꯗꯤ ꯑꯄꯪꯕꯅ ꯑꯗꯨꯝ ꯉꯝꯒꯜꯂꯤ ꯑꯁꯤꯡꯕꯗꯨꯅ ꯐꯅ ꯆꯨꯝꯅ ꯍꯥꯏꯔꯕꯁꯨ ꯑꯄꯪꯕꯗꯨꯗꯤ ꯈꯨꯝꯃꯛꯀꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯃꯨꯛꯁꯨ ꯍꯟꯅ ꯆꯨꯝꯅ ꯍꯥꯏꯔꯕꯁꯨ ꯑꯗꯨꯝ ꯈꯨꯝꯃꯛꯀꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯌꯥꯝꯗꯒꯤ ꯃꯁꯥ ꯁꯣꯟꯕ ꯃꯤꯗꯨꯕꯨ ꯃꯈꯨꯠ ꯁꯝꯕꯤꯗꯨꯅ ꯄꯨꯕꯤꯕ ꯇꯥꯏ ꯃꯆꯥꯁꯤꯡꯒꯤ ꯃꯔꯛꯇ ꯈꯔ ꯁꯣꯠꯊꯔꯕꯗꯨꯗꯤ ꯃꯃꯥ ꯃꯄꯥꯅ ꯁꯧꯒꯠꯄꯤꯕ ꯇꯥꯏ ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯗꯤ ꯌꯥꯝꯅ ꯉꯛꯏꯕꯨ ꯌꯨꯝ ꯀꯩ ꯁꯦꯡꯗꯣꯛꯇ꯭ꯔꯤꯉꯩ ꯆꯥꯕꯣꯛꯄꯤꯒꯤ ꯃꯁꯥꯁꯨ ꯁꯦꯡꯗꯣꯛꯇ꯭ꯔꯤꯉꯩ ꯏꯄꯥꯜꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯇꯤꯟꯒꯤ ꯊꯧꯔꯝ ꯇꯧꯅꯤ ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯕ꯭ꯔꯅꯦ ꯈꯪꯗ꯭ꯔꯦ ꯃꯔꯨꯞ ꯃꯤꯁꯨ ꯇꯧꯅꯕꯗꯨꯗ ꯇꯧꯕꯅꯤꯗ ꯍꯣꯏ ꯅꯄꯨꯟꯁꯤꯗꯣ ꯃꯤꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯂꯦꯜꯂꯣ ꯅꯪꯅ ꯁꯤꯕ ꯃꯇꯝꯗ ꯂꯝꯕꯣꯏꯕꯤꯔꯛꯎ ꯍꯥꯏꯔꯤꯗꯨꯕꯨ ꯂꯝꯕꯣꯏꯕꯗꯨ ꯌꯥꯝꯅ ꯄꯥꯝꯕꯤꯔꯒꯗꯤ ꯍꯧꯖꯤꯛ ꯍꯤꯡꯂꯤꯉꯩ ꯃꯇꯝꯁꯤꯗꯁꯨ ꯂꯝꯕꯣꯏꯗꯨꯅ ꯑꯗꯨꯝ ꯂꯦꯜꯂꯣꯗꯅ ꯑꯗꯨꯁꯨ ꯍꯦꯛ ꯍꯪꯒꯣꯏꯔꯤꯕ ꯑꯐꯕꯗꯃꯛ ꯇꯧ ꯐꯠꯇꯕꯗꯤ ꯇꯧꯔꯨꯅꯨ ꯊꯥꯎꯗꯃꯛ ꯆꯥꯎ ꯊꯥꯎꯊꯤꯗꯤ ꯆꯥꯔꯨꯅꯨ ꯃꯤꯁꯦ ꯄꯤꯊꯣꯛꯀꯗꯕ ꯑꯣꯏꯔꯗꯤ ꯀꯥꯎꯒꯜꯂꯤ ꯂꯧꯁꯤꯟꯒꯗꯕ ꯑꯣꯏꯔꯗꯤ ꯀꯥꯎꯒꯟꯗꯦ ꯌꯦꯡꯉꯣ ꯀꯥꯎꯕꯗꯒꯤ ꯇꯣꯂꯣꯞ ꯂꯧꯍꯧꯗ꯭ꯔꯦ ꯍꯥꯏꯕꯁꯤꯕꯨ ꯅꯍꯥꯛ ꯇꯥꯔꯕ꯭ꯔꯅꯦ ꯀꯥꯎꯕꯗꯒꯤ ꯃꯔꯨꯞ ꯍꯨꯜꯍꯧꯗ꯭ꯔꯦ ꯍꯥꯏꯕꯁꯤꯗꯤ ꯁꯣꯏꯗꯅ ꯇꯥꯔꯝꯒꯅꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯈꯨꯗꯤꯡꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯀꯌꯥ ꯂꯩ ꯃꯈꯣꯏꯅ ꯂꯩꯇ ꯂꯥꯏꯔ ꯀꯅꯥꯗꯁꯨ ꯃꯇꯦꯡ ꯑꯃꯠꯇ ꯄꯥꯡꯗꯦ ꯃꯈꯣꯏꯒꯤ ꯁꯥꯖꯠ ꯄꯨꯖꯠꯇ ꯃꯤꯅꯨꯡꯁꯤꯒꯤ ꯄꯨꯛꯆꯦꯜ ꯆꯦꯟꯗꯦ ꯃꯈꯣꯏꯅ ꯂꯥꯏꯔꯕꯁꯤꯡꯕꯨ ꯍꯟꯊꯅ ꯌꯦꯡꯏ ꯃꯔꯝ ꯑꯁꯤꯅ ꯂꯥꯏꯔꯕꯁꯤꯡꯅꯁꯨ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯗꯦ ꯊꯨꯝ ꯆꯥꯒꯟꯕꯅ ꯊꯣꯡꯕ ꯏꯟꯁꯥꯡ ꯊꯨꯝ ꯌꯥꯛꯀꯜꯂꯤ ꯐꯖꯕ ꯄꯥꯡꯒꯟꯕꯅ ꯂꯧꯕ ꯅꯨꯄꯤ ꯃꯁꯛ ꯐꯖꯒꯜꯂꯤ ꯃꯥꯅ ꯍꯦꯜꯂꯤ ꯈꯟꯖꯔꯝꯕ ꯃꯤꯗꯨꯅ
ꯃꯉꯣꯟꯗꯒꯤ ꯀꯔꯤꯒꯨꯝꯕ ꯍꯦꯟꯈ꯭ꯔꯕꯗꯤ ꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯦ ꯃꯥꯅ ꯃꯤꯗꯨꯕꯨ ꯇꯤꯟꯅꯅꯤꯡꯉꯛꯇꯦ ꯃꯤꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯩꯗꯨꯅ ꯃꯤꯗꯨꯕꯨ ꯍꯨꯟꯕ ꯍꯧꯔꯛꯏ ꯂꯝꯍꯨꯏꯗꯤ ꯑꯃꯅꯕꯨ ꯈꯣꯡꯕ ꯍꯧꯔꯕꯗꯤ ꯑꯇꯩꯁꯨ ꯈꯣꯡꯕ ꯌꯥꯎꯁꯤꯜꯂꯛꯏ ꯑꯉꯥꯡꯁꯨ ꯑꯃꯅꯕꯨ ꯇꯧꯕ ꯍꯧꯔꯛꯂꯕꯗꯤ ꯑꯇꯩꯁꯨ ꯇꯧꯕ ꯌꯥꯎꯁꯤꯜꯂꯛꯏ ꯑꯌꯨꯛ ꯌꯥꯍꯧꯔꯛꯄ ꯃꯇꯨꯡ ꯑꯃꯥꯡꯁꯪ ꯆꯪꯗ꯭ꯔꯤꯉꯩ ꯃꯃꯥꯡ ꯈꯣꯡꯍꯥꯝꯕ ꯅꯨꯡꯉꯥꯏꯅꯕ ꯁꯥꯖꯦꯜ ꯑꯃ ꯑꯅꯤꯗꯤ ꯇꯧꯕꯤꯌꯨ ꯇꯥꯕꯤꯈ꯭ꯔꯤꯕ ꯋꯥꯔꯣꯜꯁꯤꯡ ꯑꯁꯤ ꯑꯗꯣꯝꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯀꯃꯦꯟꯠ ꯇꯧꯕꯤꯔꯝꯃꯨ ꯌꯥꯕꯤꯅꯤꯡꯉꯒꯅ ꯂꯥꯏꯛ ꯅꯝꯕꯤꯔꯝꯃꯨ ꯀꯅꯥꯒꯨꯝꯕ ꯑꯗꯣꯝꯒ ꯅꯛꯅꯕꯁꯤꯡꯗ ꯇꯥꯍꯟꯅꯤꯡꯉꯒꯅ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯨ